Vocational skill policy, dropout reduction and employability among adolescent youth. A study in Manipur 𝗴𝗶𝗿𝗀 Nomagi Oiba state level workshop ki thoram ama National Institute of Advanced Studies Bengaluru na sintuna Akampat Ideal Girls College Imphal da pangthokre. Thoram aduga mari lenina Education Minister 𝗂𝗏𝗂 𝗵𝗂 hai. Mahiroi singna lairik khakta tamba natana khutsa hainaba honabada atopa vocational ki program kaya yausinduna isana isabu thabak pijanaba honaba mathau tai haiki. Right to education lerigai matamda imung manungi fibamna yadaduna mahi tamba ngamlaktaba mahiroi singna mahi tamlingai matamda khutsa hainaba honaba tai. Khutsa hairaba miyoi singna lenga ki thabak fangdabagi awaba kaya lairibasi kokpada natana lenga ki thabak changlaba matamda yamna chauna sauba kanaba amasu oihali haiki. Manipurda miyoi la kuntra hena lairiba asida government ki thabak ama taunaba honabada awaba khongthang amani aikhoi khutsa hainaba honaduna iromdom lepchaba ngamnaba honamina si haina phongdoki. Magna makha taraduna hai Manipurda thokliba irang asina mayum makai thadokduna lazal lakraba more amade Churachandpur gi miyoi khudingmak athuba matamda makhoi makhoi gi lamsingda hanjinaba lengakna kanna honari haiki. Direct to the power, Nataba, Kutsa, Hinaba, Carmine, Suba, Carmine, electrician with the Haimachiba, Sugumame Amsetam, vocational studies go well. Aduna, I have vocational studies, Policium in a local government, Aduga, Directamuda, Tamningataba, Aguileriba, Emu Manungi, condition Charakadana, Toki, Yogamiambo, Tokandanaba, Adumaramaka, family conditions, Pivam Patadana Natraga. Tamningataba angang khangdaba angang oirni khangdabina like tam se to khibi yause sugum se to tanaba moigi interest leba kutsa haiba da su khar tamhallaga haye koina thaba ingang thamada kana nabai da adugum lokhat policy